ꯃꯩꯔꯥꯕ ꯍꯣꯏꯅ ꯑꯥꯏꯃꯣꯜ ꯈꯨꯂꯦꯟ ꯇꯥꯅ ꯂꯥꯛꯄꯗꯨ ꯀꯥꯟꯅꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯃꯠꯇꯗ ꯊꯦꯡꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯩꯔꯥꯕ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯑꯣꯁꯤꯗꯨ ꯃꯩꯔꯥꯕꯅ ꯁꯥꯎꯕꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯈꯧꯇꯛ ꯆꯥꯗꯨꯅ ꯒꯥꯔꯤꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯩ꯫ ꯑꯣꯁꯤ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯀꯝꯗꯧꯁꯤꯒꯦ? ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯕꯁꯤꯗ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ? ꯆꯠꯂꯁꯤ, ꯍꯜꯂꯁꯤ." "ꯍꯣꯏ ꯁꯥꯔ." ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯅꯤꯗꯨ ꯋꯥ ꯀꯔꯤꯃꯇ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯄꯨꯡꯗꯨ 8ꯃꯨꯛ ꯇꯥꯔꯦ꯫ ꯃꯩꯔꯥꯕ ꯐꯣꯟꯗꯒꯤ ꯄꯨꯡ 8ꯒꯤ ꯄꯥꯎꯗꯨ ꯊꯥꯗꯨꯅ ꯇꯥꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ: ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 15ꯗ ꯄꯥꯟꯗꯝ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯔꯤꯄꯣꯔꯇꯔ ꯑꯃ ꯁꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯟꯗꯝ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥꯁꯤꯡꯒ ꯁꯤꯑꯦꯝꯒꯤ ꯕꯪꯒ꯭ꯂꯣꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯃꯤ ꯍꯥꯠꯂꯤꯕꯅꯣ, ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯍꯥꯠꯄ ꯃꯤ ꯄꯨꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕ ꯃꯁꯥ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯍꯥꯏꯔꯤ꯫ ꯃꯩꯔꯥꯕ ꯄꯥꯎꯗꯨ ꯇꯥꯔꯒ ꯊꯤꯟꯊꯗꯅ ꯑꯣꯁꯤꯗ ꯍꯥꯏꯔꯛꯏ, "ꯒꯥꯔꯤꯗꯨ ꯆꯨꯝꯅ ꯁꯤꯑꯦꯝꯒꯤ ꯕꯪꯒ꯭ꯂꯣꯗ ꯊꯧ." ꯑꯣꯁꯤ ꯃꯩꯔꯥꯕꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯨ ꯊꯧꯏ꯫ ꯃꯩꯔꯥꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯣꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯔꯤꯄꯣꯔꯇꯔ ꯁꯤꯕꯒꯤ ꯃꯇꯥꯡꯁꯤ ꯀꯝꯗꯧꯕꯅꯣ? ꯑꯣꯐꯤꯁꯇꯒꯤꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ, ꯑꯗꯨꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯂꯤꯐ ꯂꯧꯈꯤ ꯍꯥꯏ ꯁꯥꯔ." "ꯁꯤꯔꯤꯁꯤꯅ ꯂꯤꯐ ꯂꯧꯔꯤꯀꯥꯟꯗꯔꯣ?" "ꯍꯣꯏ ꯁꯥꯔ." "ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯕꯣ?" "ꯇꯧ ꯍꯥꯏꯅ ꯊꯥꯈ꯭ꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯄꯥꯎ ꯂꯥꯛꯇ꯭ꯔꯤ." "ꯅꯪ ꯅꯁꯥꯃꯛ ꯆꯠꯂꯒ ꯌꯦꯡꯂꯨꯕ꯭ꯔꯣ?" "ꯑꯩ ꯏꯁꯥꯗꯤ ꯌꯥꯎꯖꯗꯦ ꯁꯥꯔ, ꯐꯣꯇꯣꯗꯤ ꯂꯩ." "ꯑꯩ ꯌꯦꯡꯒꯦ ꯄꯤꯔꯛꯑꯣ." "ꯍꯣꯏ ꯁꯥꯔ." ꯒꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯂꯝꯕꯤ ꯅꯥꯀꯟꯗ ꯈꯥꯝꯃꯤ, ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯒꯦꯂꯔꯤꯗ ꯆꯪꯗꯨꯅ ꯐꯣꯇꯣꯗꯨ ꯃꯊꯪ ꯎꯠꯂꯤ꯫ ꯃꯩꯔꯥꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯐꯣꯇꯣꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯣꯁꯤꯗꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯤ꯫ ꯃꯩꯔꯥꯕ ꯐꯣꯇꯣꯁꯤꯡꯗꯨ ꯑꯃꯃꯝꯇ ꯃꯨꯟꯅ ꯌꯦꯡꯏ꯫ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯌꯥꯗꯅꯤ ꯑꯁꯤꯕ ꯑꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯉꯛꯇꯁꯨ ꯀꯟꯅ ꯂꯥꯛꯁꯤꯟꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯐꯣꯇꯣꯗꯨ꯫ ꯃꯩꯔꯥꯕ ꯖꯨꯝ ꯇꯧꯗꯨꯅ ꯍꯟꯖꯤꯟ ꯌꯦꯡꯏ꯫ ꯑꯁꯤꯕꯗꯨꯒꯤ ꯅꯥꯀꯟꯗꯁꯨ ꯊꯧꯔꯤ ꯑꯃ ꯇꯥꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕ ꯑꯣꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯈꯨꯁꯤꯁꯤ ꯃꯔꯗꯔ ꯃꯥꯜꯂꯤ." "ꯑꯩꯁꯨ ꯑꯗꯨꯒꯤ ꯆꯤꯡꯅꯕ ꯂꯩ, ꯑꯗꯨꯕꯨ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯌꯦꯡꯗ꯭ꯔꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯁꯥꯔ." "ꯃꯌꯨꯝꯒꯤ ꯃꯤꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯔꯤ?" "ꯉꯔꯥꯡ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯂꯨꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗ ꯀꯦꯃꯦꯔꯥꯁꯨ ꯃꯁꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤ ꯍꯥꯏ, ꯑꯗꯨꯕꯨ ꯃꯐꯝꯗꯨꯗꯗꯤ ꯀꯦꯃꯦꯔꯥꯗꯤ ꯃꯃꯤ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯄꯣꯛꯄꯅꯤ." ꯃꯩꯔꯥꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯔꯗꯔ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯈꯨꯁꯤꯁꯤꯗ ꯀꯝꯗꯧꯅ ꯁꯨꯁꯥꯏꯠꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯁꯨꯁꯥꯏꯠ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯂꯥꯛꯂꯒꯅ ꯀꯝꯗꯧꯕ?" "ꯃꯉꯛꯇ ꯀꯟꯅ ꯂꯥꯛꯁꯤꯟꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯗꯨꯅ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯦ ꯁꯥꯔ." "ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯊꯧꯔꯤꯗꯣ ꯃꯈꯣꯏꯅ ꯍꯥꯠꯂꯝꯂꯒ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯕ ꯃꯥꯜꯍꯟꯕ ꯃꯥ? ꯄ꯭ꯔꯤ ꯄ꯭ꯂꯥꯟꯗꯤ ꯃꯥꯟꯗꯦ ꯍꯥꯠꯂꯤꯕ ꯈꯨꯍꯥꯠꯁꯦ꯫ ꯔꯤꯄꯣꯔꯇꯔ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯔꯤꯄꯣꯔꯠ ꯂꯧꯈ꯭ꯔꯦ ꯈꯪꯕꯒꯤ ꯍꯥꯠꯄ ꯑꯃ." "ꯔꯤꯄꯣꯔꯇꯔ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯑꯣꯁꯤ ꯑꯩ." "ꯁꯥꯔ, ꯉꯔꯥꯡꯇꯁꯨ ꯆꯠꯂꯨꯗ ꯉꯥꯏꯔꯤꯕꯅꯤꯅ ꯏꯔꯥꯡꯁꯨ ꯊꯣꯛꯄꯅꯤꯅ ꯈꯤꯇꯪ ꯇꯞꯊꯔꯒ ꯆꯠꯂꯁꯤ." ꯃꯩꯔꯥꯕ ꯄꯥꯎꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯁꯤꯑꯦꯝꯒꯤ ꯕꯪꯒ꯭ꯂꯣ ꯌꯧꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯏ꯫ ꯃꯩꯔꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯤꯑꯦꯝꯅ ꯗꯤꯖꯤꯄꯤ ꯂꯥꯛꯏ ꯍꯥꯏꯕ ꯄꯥꯎ ꯄꯤ꯫ ꯆꯪꯍꯜꯂꯛꯎ ꯍꯥꯏꯕꯗꯒꯤ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯒꯥꯔꯤꯗꯨ ꯃꯅꯨꯡ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯐꯝꯗꯨꯗ ꯏꯕꯣꯝꯆꯥ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯉꯛꯂꯞꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯤꯑꯦꯝ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯦꯞꯇꯅ ꯂꯩꯔꯤꯗꯤ ꯀꯩꯗꯧꯔꯦ? ꯂꯥꯛꯑꯣ, ꯆꯪꯉꯛꯎꯅꯦ, ꯐꯝꯃꯨ ꯋꯥꯔꯤ ꯁꯥꯁꯤ." ꯑꯅꯤꯗꯨ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯃꯩꯔꯥꯕ
CMꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯊꯦꯡꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ. ꯀꯥꯏꯗꯦ, ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅꯅꯤ. ꯄꯥꯎ ꯄꯨꯝꯕ ꯇꯥꯖꯔꯦ. ꯑꯗꯨꯒꯤ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯅꯤ. ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯑꯗꯨꯒ ꯄꯥꯎ ꯑꯃꯒ ꯇꯝꯕ ꯂꯥꯛꯆꯕꯅꯤ. CM ꯁ꯭ꯋꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯏꯔꯥꯡꯁꯤ ꯄꯥꯛꯅ ꯅꯦꯝꯊꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯁꯥꯔ, ꯈꯨꯁꯤꯁꯤꯗꯤ ꯃꯔꯗꯔ ꯃꯥꯜꯂꯤ. ꯄꯣꯁꯃꯣꯔꯇꯦꯝ ꯇꯧ ꯍꯥꯏꯗꯨꯅ ꯊꯥꯈꯤ ꯍꯥꯏ. ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ. ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯦꯞ ꯂꯧꯒꯗꯧꯅꯤ. ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯖꯁ ꯇꯧꯕꯁꯦ ꯂꯥꯟꯒꯅꯤ ꯈꯜꯂꯤ. ꯍꯣꯏ ꯁꯥꯔ. ꯑꯗꯣ ꯀꯔꯤ ꯄꯥꯎ, ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯂꯩꯒꯦ? ꯅꯨꯄꯤ ꯃꯆꯥ ꯈꯔ ꯇꯥꯇꯥ ꯒꯥꯔꯤꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ. ꯑꯥꯏꯃꯣꯜ ꯈꯨꯂꯦꯟ ꯇꯝꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯇꯤꯝꯁꯤꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯒꯥꯔꯤꯗꯣ ꯆꯤꯡꯒꯤꯗꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏ. ꯆꯤꯡꯗꯁꯨ ꯇꯤꯝ ꯈꯔ ꯆꯥꯏꯊꯣꯛꯂꯒ ꯊꯥꯈ꯭ꯔꯦ. ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯒꯥꯔꯤꯗꯣ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯏ. CM ꯋꯥꯈꯜꯗꯣ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯂꯩ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗ ꯀꯩꯗꯧꯁꯦ ꯍꯥꯏꯕ DGP? ꯑꯩ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣ? ꯂꯝꯕꯤꯁꯤ ꯊꯤꯡꯁꯤ ꯁꯥꯔ. DGP, ꯀꯔꯤ ꯃꯔꯝꯒꯤ ꯂꯝꯕꯤ ꯊꯤꯡꯉꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯪꯂꯛꯀꯅꯤ. ꯃꯗꯨ ꯀꯔꯤ ꯈꯨꯝꯁꯦ ꯍꯥꯏꯕꯅꯣ? ꯃꯩꯔꯥꯕ CMꯒꯤ ꯋꯥꯗꯨꯗ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ. ꯑꯗꯨꯕꯨ ꯃꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ. CM ꯃꯈꯥ ꯇꯥꯔꯛꯏ. ꯔꯤꯄꯣꯔꯇꯔ ꯑꯃ ꯁꯤꯕꯒꯤ ꯏꯍꯧ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ. ꯑꯃꯃꯨꯛ ꯂꯥꯛꯂꯕꯗꯤ ꯂꯩꯕꯥꯛꯁꯦ ꯏꯔꯥꯡꯒꯤ ꯏꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯅꯤꯅꯦ. ꯃꯩꯔꯥꯕ CMꯒꯤ ꯋꯥꯗꯨ ꯅꯥꯊꯩꯗꯨꯅ ꯏꯕꯣꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. SP, ꯅꯪꯕꯨ ꯑꯥꯏꯃꯣꯜ ꯈꯨꯂꯦꯟꯗ ꯆꯠꯂꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯁꯤꯗꯅ ꯀꯝꯗꯧꯅ? ꯏꯕꯣꯝꯆꯥ ꯃꯩꯔꯥꯕꯒꯤ ꯋꯥꯍꯪꯗꯨ ꯉꯥꯏꯍꯥꯛ ꯃꯁꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ. CMꯅ ꯋꯥꯗꯨ ꯇꯥꯞ ꯑꯣꯞꯇꯨꯅ ꯈꯨꯝꯂꯛꯏ. ꯑꯩꯅ ꯀꯧꯕꯅꯤ. ꯅꯪ ꯃꯐꯝꯁꯤ ꯂꯩꯇꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯀꯧꯕꯅꯤ. ꯃꯩꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ. ꯑꯣꯀꯦ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯦꯂꯨꯠ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. OCꯁꯨ ꯁꯦꯂꯨꯠ ꯄꯤꯔꯝꯂꯒ ꯃꯩꯔꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯅꯨꯡꯗ ꯑꯅꯤꯗꯨꯗꯤ ꯐꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯩꯔꯥꯕꯒ OCꯒꯁꯨ ꯃꯐꯝꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ. OCꯅ ꯃꯩꯔꯥꯕꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯕꯤꯃꯣꯇꯤ ꯔꯤꯚꯤꯡ ꯔꯨꯝꯗ ꯐꯝꯂꯒ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ. ꯒꯦꯠ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯕꯤꯃꯣꯇꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩ. ꯃꯩꯔꯥꯕ ꯁꯥꯎꯔꯞ ꯇꯧꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯕꯤꯃꯣꯇꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ. ꯃꯩꯔꯥꯕ ꯕꯤꯃꯣꯇꯤꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯇꯨꯝꯗ꯭ꯔꯤꯕꯣ? ꯊꯦꯡꯂꯦꯅꯦ. ꯁꯅꯥꯈ꯭ꯌꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ. ꯃꯩꯔꯥꯕ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯍꯥꯏꯐꯦꯠꯇꯪ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯄꯨꯡꯁꯤꯗꯤ 12 ꯍꯦꯜꯂꯦꯗꯅ. ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ. ꯃꯩꯔꯥꯕ ꯁꯣꯐꯥꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯝꯊꯩ. ꯕꯤꯃꯣꯇꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯁꯅꯥꯈ꯭ꯌꯥ, ꯆꯥꯛ ꯊꯥꯡꯗꯣꯔꯛꯎꯔꯥ? ꯃꯩꯔꯥꯕ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯆꯥꯅꯤꯡꯗ꯭ꯔꯦ ꯁꯤꯖ. ꯅꯪꯗꯤ ꯆꯥꯔꯕꯣ? ꯁꯅꯥꯈ꯭ꯌꯥ ꯌꯥꯎꯗꯅ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯆꯥꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯃꯩꯔꯥꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯂꯩ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯉꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ. ꯅꯪ ꯆꯥꯊꯣꯛꯂꯨ ꯁꯤꯖ. ꯑꯩꯅ ꯅꯪꯕꯨ ꯑꯩ ꯉꯥꯏꯔꯝꯒꯅꯨ ꯍꯥꯏꯕꯗꯥꯏꯅꯦ, ꯅꯁꯥ ꯁꯣꯛꯅꯕ. ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯀꯥꯟꯅꯗꯕꯗ. ꯑꯩꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯍꯥꯏ ꯋꯥꯅꯤ? ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯆꯥꯛꯇ ꯇꯩꯅꯕꯗꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ? ꯃꯩꯔꯥꯕ ꯅꯣꯛꯂꯒ. ꯏꯆꯦ, ꯅꯪꯁꯤꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯔ ꯎꯔꯨꯔꯦ. ꯑꯗꯨꯅ ꯏꯁꯥꯁꯤ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯤ. ꯆꯥꯅꯤꯡꯗ꯭ꯔꯦ. ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯩꯔꯥꯕ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ. ꯅꯆꯥꯅꯨꯄꯤꯗꯤ ꯇꯨꯝꯂꯝꯃꯅꯤ. ꯏꯕꯨꯡꯉꯣꯗꯨ ꯁꯥꯎꯗꯅꯕ ꯅꯪꯅ ꯈꯔ ꯊꯦꯝꯃꯨ ꯁꯤꯖ. ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ. ꯑꯩꯒꯤ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯗ. ꯃꯩꯔꯥꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ.
ꯁꯤꯖꯥ, ꯂꯩꯕꯥꯛꯁꯤ ꯑꯆꯨꯝꯕ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯕꯤꯃꯣꯇꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯩꯔꯥꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯊꯥꯖꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ꯫ ꯏꯇꯣꯝꯇꯅ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯉꯝꯅꯕ ꯇꯧꯕ ꯇꯥꯕꯅꯤꯅꯦ꯫ ꯀꯅꯥꯗꯁꯨ ꯍꯥꯏꯗꯅ꯫ ꯃꯔꯨꯞ ꯍꯥꯏꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯛꯂꯣꯟ ꯑꯅꯤ ꯂꯣꯡꯕꯅ ꯅꯝꯂꯦ ꯂꯩꯕꯥꯛꯁꯦ꯫ ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯁꯅꯥꯈ꯭ꯌꯥ꯫ ꯏꯇꯣꯝꯇꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩ ꯈꯛꯇꯪ ꯑꯆꯨꯝꯕ ꯆꯠꯄ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯆꯨꯝꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯥꯔꯣꯏ꯫ ꯊꯕꯛꯁꯤ ꯔꯤꯖꯥꯏꯟ ꯇꯧꯔꯁꯤꯔ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯃ ꯎꯅ ꯎꯅ ꯃꯤꯠ ꯇꯥꯡꯂꯁꯤꯔ꯫ ꯁꯅꯥꯈ꯭ꯌꯥ, ꯑꯩ ꯋꯥꯈꯜꯁꯤ ꯋꯥꯔꯦ ꯁꯤꯖꯥ, ꯑꯩ ꯄꯣꯊꯥꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯤꯀꯤꯔꯥꯁꯨ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯍꯣꯁꯇꯦꯜꯗꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯔꯣꯖꯔ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯆꯤꯟꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ, ꯉꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯁꯤꯔ ꯈꯪꯗꯦ꯫ ꯁꯛꯇꯤꯕꯥꯁꯅ ꯊꯣꯛꯈ꯭ꯔꯣ꯫ ꯅꯪꯅ ꯆꯪꯉꯁꯦ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯍꯥ? ꯁꯨꯇꯤꯁꯨ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯋꯥꯠꯂꯤ꯫ ꯏꯕꯣ, ꯅꯪ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ꯫ ꯀꯩꯅꯣ? ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ? ꯁꯛꯇꯤꯕꯥꯁ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤ ꯃꯤꯁꯤ ꯕꯦꯔꯥꯅꯤꯀꯣ, ꯆꯠꯃꯤꯟꯅꯕꯒ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯀꯔꯤ ꯌꯧꯗꯕ ꯊꯕꯛ ꯇꯧꯔꯤꯅꯣ? ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯎꯗ꯭ꯔꯕꯁꯤ ꯃꯉꯥꯏ, ꯅꯨꯄꯤ ꯎꯕ ꯌꯥꯗꯦ ꯋꯥꯅꯤ, ꯌꯣꯡꯗꯧꯅ ꯎꯋꯥ ꯎꯋꯥ ꯄꯪꯂꯥꯎ ꯂꯥꯎꯏ ꯋꯥꯅꯤ꯫ ꯃꯦꯀꯤꯔꯥꯁꯅ ꯐꯪꯗꯕꯩ ꯏꯇꯥꯎ ꯅꯪꯕꯨ ꯉꯥꯎꯔꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯖꯔꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯔꯣꯖꯔ ꯃꯦꯀꯤꯔꯥꯁꯀꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯦꯔꯥ, ꯆꯠꯂꯣ ꯑꯗ, ꯐꯪꯗꯕ ꯀꯥꯏꯅ꯫ ꯁꯦ, ꯑꯩꯅ ꯌꯥꯗꯕ, ꯀꯤꯌꯨꯗꯅ ꯂꯩꯔꯤꯁꯦ꯫ ꯁꯛꯇꯤꯕꯥꯁꯅ ꯑꯗꯨꯏꯔꯣ ꯅꯪꯅ ꯃꯃꯤꯡ ꯍꯪꯕꯗ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯝꯕ ꯆꯠꯈ꯭ꯔꯤꯗꯣ? ꯃꯦꯀꯤꯔꯥꯁ ꯍꯧꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯔꯣꯖꯔ ꯁꯛꯇꯤꯕꯥꯁꯇ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣꯍꯦ, ꯑꯩꯅ ꯐꯖꯅ ꯍꯪꯗꯕꯩꯅꯤ, ꯍꯪꯉꯗꯤ ꯈꯨꯝꯃꯛꯀꯅꯤꯅꯦ, ꯀꯩ ꯈꯪꯗꯅ꯫ ꯁꯛꯇꯤꯕꯥꯁꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯗꯤ ꯃꯤꯠ ꯅꯥ ꯂꯣꯏ ꯄꯪꯉꯤ꯫ ꯃꯦꯀꯤꯔꯥꯁꯅ ꯌꯥꯔꯦ, ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ꯫ ꯔꯣꯖꯔꯅ ꯁꯤꯌꯥ, ꯌꯥꯝ ꯂꯦꯝꯃꯤꯀꯣ ꯅꯁꯛꯇꯨꯒ꯫ ꯁꯛꯇꯤꯕꯥꯁ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯚꯥꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯀꯅꯥꯅꯣ? ꯅꯪ ꯅꯨꯄꯤꯔꯣ? ꯀꯩꯕꯣ? ꯅꯣꯡꯃ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗ ꯐꯣꯟ ꯇꯧꯔꯒ ꯅꯪꯅ ꯍꯪꯉꯛꯄꯗꯣ, ꯑꯁ ꯀꯥꯎꯔꯕꯣ? ꯍꯣꯏꯅꯦ, ꯑꯗꯨ ꯀꯅꯥꯅꯣ? ꯅꯇꯨꯔꯣ? ꯑꯩꯈꯣꯏꯗꯒ ꯍꯥꯏꯗꯕ? ꯔꯣꯖꯔꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯎ, ꯐꯨꯠꯕꯣꯜ ꯁꯥꯟꯅꯍꯧꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯆꯠ ꯇꯧꯈ꯭ꯔꯦ꯫ ꯔꯣꯖꯔ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪ ꯋꯥꯒꯗꯤ ꯂꯣꯠꯀꯦ ꯈꯟꯅꯨꯀꯣ, ꯁꯤꯅꯤꯌꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯅ ꯊꯣꯏꯁꯅꯥꯁꯨ ꯀ꯭ꯂꯥꯁ 12 ꯀꯥꯕ ꯍꯧꯔꯦ꯫ 11ꯒꯤ ꯔꯤꯖꯜꯇꯨ ꯐꯖꯈꯤꯗꯕꯒꯤ 12ꯇꯗꯤ ꯀꯟꯅ ꯍꯣꯠꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ 12 ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯦ꯫ ꯔꯦꯡꯃꯛꯇꯤ ꯆꯟꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯔꯛꯇꯤ ꯑꯗꯨꯃꯛ ꯋꯥꯡꯉꯤ꯫ ꯏꯕꯣꯝꯆꯥꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯗꯨꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯃꯆꯥꯒꯤ ꯇꯦꯕꯜ ꯅꯥꯀꯟꯗꯨꯗ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯁꯤ ꯇ꯭ꯔꯥꯏ ꯇꯧꯁꯤꯗ꯫ ꯕꯕꯥ, ꯑꯩ ꯄꯥꯝꯗꯦ꯫ ꯏꯕꯨꯡꯉꯣ꯫ ꯄꯥꯏꯈꯣꯝꯕ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯏꯕꯣꯝꯆꯥ ꯋꯥꯗꯨ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯁꯤ ꯅꯪ ꯁꯨꯛꯊꯥ ꯊꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕ ꯕꯕꯥ, ꯑꯩ ꯄꯥꯝꯗꯦ꯫ ꯏꯕꯣꯝꯆꯥ ꯃꯆꯥꯅꯨꯄꯥꯗ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯞ ꯇꯧꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯣꯏ, ꯑꯄꯥꯝꯕ ꯇꯧꯔꯣ,
ꯑꯗꯨꯕꯨ ꯃꯤꯅ ꯁꯛ ꯈꯪꯅꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯪ ꯑꯣꯏꯗꯕ ꯌꯥꯔꯣꯏ꯫ ꯗꯣꯛꯇꯔ ꯍꯥꯏꯕ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯃꯤꯅ ꯁꯛ ꯈꯪꯅꯕ ꯈꯪꯅꯗꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯑꯩꯉꯣꯟꯗ ꯁꯨꯞꯅꯇꯪꯒꯤ ꯑꯩ ꯃꯤꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕ ꯄꯥꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯅ ꯊꯣꯏꯁꯅꯥꯁꯨ ꯐꯣꯟ ꯄꯥꯛꯅ ꯄꯥꯏꯗ꯭ꯔꯤ꯫ ꯁꯣꯜꯂꯤꯕ ꯁꯕꯖꯦꯛꯁꯤꯡꯗꯨ ꯃꯁꯥꯅ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯏꯁꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯅꯣꯠꯁ ꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ꯫ ꯊꯣꯏꯁꯅꯥ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯃꯥ? ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯍꯦꯜꯕꯦꯟꯒꯤ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯁꯣꯜꯂꯦ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯃꯈꯣꯡꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ, ꯅꯠꯇꯤꯌꯦ, ꯅꯣꯠꯁ ꯁꯦꯝꯗꯣꯛꯄꯅꯦ ꯄꯥꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ꯫ ꯀꯥ ꯍꯦꯟꯅꯁꯨ ꯕꯔꯗꯟ ꯄꯤꯒꯅꯨꯗ, ꯅꯁꯥꯗꯅꯦ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯄꯥꯔꯒ ꯂꯣꯏꯔꯦꯗ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯑꯃ ꯍꯦꯛꯇ ꯌꯥꯏꯗ꯫ ꯐꯔꯦ ꯐꯔꯦ, ꯄꯥꯊꯣꯛꯑꯣ ꯄꯥꯊꯣꯛꯑꯣ, ꯉꯥꯏꯍꯥꯛꯁꯨꯅꯦ ꯃꯈꯥꯗꯁꯨ ꯀꯨꯝꯃꯛꯎ, ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯣꯏꯅ꯫ ꯊꯣꯏꯁꯅꯥ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯂꯩꯃꯁꯨ ꯍꯥꯏꯒꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ꯫ ꯊꯣꯏꯁꯅꯥ ꯍꯧꯒꯠꯇꯨꯅ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯤꯕꯗꯨ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯕꯦꯝ, ꯇꯥꯏꯌꯦ, ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤꯔꯣ? ꯅꯣꯠ ꯁꯦꯝꯃꯝꯕꯅꯤ꯫ ꯕꯕꯥꯒ ꯈꯔ ꯁꯪꯒꯠꯅꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯀꯩꯒꯤ? ꯄꯥꯝꯗ꯭ꯔꯕ ꯂꯥꯏꯟꯗꯨꯗ ꯆꯪꯉꯨ ꯆꯪꯉꯨ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯕ꯫ ꯀꯩꯒꯤꯅꯣ ꯗꯗꯥ ꯈꯠꯅꯩꯗꯣ? ꯆꯨꯝꯅ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯌꯥꯕꯗꯨꯕꯨ꯫ ꯍꯥꯏꯔꯤꯅꯤ, ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯥꯏꯔꯤꯅꯤ, ꯄꯥꯝꯗꯦ ꯍꯥꯏꯅ꯫ ꯁꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏ ꯀꯥꯔꯛ꯫ ꯗꯗꯥ, ꯇꯥꯏ, ꯁꯥꯎꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ, ꯌꯥꯝꯅ ꯁꯥꯎꯒꯅꯨ, ꯁꯥꯎꯒꯟꯒꯅꯨꯀꯣ꯫ ꯁꯥꯎꯗꯦꯃꯤ, ꯉꯁꯤꯗꯪꯅꯤ ꯕꯦꯝ꯫ ꯀꯩꯅꯣ ꯍꯨꯝꯒ ꯇꯧꯔꯛꯏꯁꯤꯅ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯊꯣꯏꯁꯅꯥꯗ ꯇꯝꯕꯅꯤ꯫ ꯊꯣꯏꯁꯅꯥꯁꯨ ꯄꯥꯏꯈꯣꯝꯕꯕꯨ ꯁꯥꯎꯗꯅꯕ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯊꯦꯝꯕꯤ, ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯁꯅꯥꯁꯤ ꯂꯨꯝꯅ ꯂꯧꯖꯕꯅꯤ꯫ ꯁꯣꯝꯅ ꯔꯣꯖꯔꯒ ꯁꯛꯇꯤꯕꯥꯁꯀꯅ ꯇꯛꯃꯟꯕꯗꯒꯤ ꯃꯦꯀꯤꯔꯥꯁꯇꯣ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯍꯥꯟꯅꯗꯤ ꯌꯦꯛꯅꯕꯅꯤ ꯈꯜꯂꯝꯃꯤ, ꯎꯅꯔꯤ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯈꯟꯅꯩ ꯏꯕꯥꯅꯤꯁꯦ, ꯑꯗꯨꯒ ꯃꯔꯩꯁꯨ ꯑꯗꯨꯝ ꯇꯧꯅꯩ꯫ ꯑꯗꯣ ꯀꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤꯕꯅꯣ ꯈꯪꯗꯦꯅꯦ, ꯅꯨꯡꯁꯤꯕ ꯃꯆꯥ ꯃꯆꯥ ꯐꯥꯎꯔꯦ, ꯌꯥꯝꯗꯤ ꯅꯠꯇꯦꯗ, ꯃꯆꯥꯅꯤ꯫ ꯔꯣꯖꯔ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯨꯗ ꯋꯥꯟꯊꯈꯩ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯋꯥꯁꯤꯗꯤ ꯌꯦꯛꯅꯕꯗꯩ ꯅꯨꯡꯁꯤꯈꯤꯕꯅꯤꯅꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯤꯔꯥ? ꯁꯛꯇꯤꯕꯥꯁꯅ, ꯕꯦꯔꯥꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯃꯦꯀꯤꯔꯥꯁꯅ, ꯀꯩꯅꯣ ꯑꯩꯅꯔꯣ ꯁꯤꯕꯣ? ꯅꯠꯇꯦ ꯅꯠꯇꯦ, ꯊꯃꯣꯏꯅꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯈꯨꯠꯇꯨ ꯊꯕꯛ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯊꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯛꯏ, ꯊꯃꯣꯏꯅꯔꯅꯤ, ꯑꯗꯨꯗꯤ ꯊꯃꯣꯏꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯅ, ꯂꯝꯍꯦꯟꯕ ꯑꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯦ꯫ ꯁꯦꯟꯅꯕꯤꯅꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ, ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯉꯥꯎꯆꯠꯅꯔꯅꯤ, ꯀꯝꯗꯧꯅꯤ? ꯃꯄꯨꯗ ꯍꯥꯏꯔꯒ ꯁꯦꯟꯅꯕꯤꯔꯣꯅ ꯍꯥꯏꯔꯨꯁꯤꯔꯥ? ꯔꯣꯖꯔꯅ, ꯕꯥ, ꯁꯥꯍꯤꯇ꯭ꯌꯒ ꯇꯧꯁꯤꯜꯂꯛꯏ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯊꯃꯣꯏꯁꯤ ꯂꯝ ꯍꯦꯜꯂꯛꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ꯫ ꯑꯩꯅꯗꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤ, ꯃꯄꯨ ꯑꯁꯤ ꯃꯣꯝ ꯄꯥꯝꯃꯤ꯫ ꯁꯛꯇꯤꯕꯥꯁꯅ, ꯍꯩꯍꯥ, ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯒ ꯍꯥꯏꯔꯨꯁꯤ꯫ ꯃꯦꯀꯤꯔꯥꯁ ꯁꯨꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯁꯛꯇꯣ, ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕ ꯅꯪꯕꯨ? ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯨꯗ ꯋꯥꯟꯊꯈꯩ ꯅꯣꯛꯊꯣꯔꯛꯏ꯫ ꯔꯣꯖꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯗꯤ ꯌꯥꯔꯦ, ꯑꯣꯏꯔꯣꯏ꯫ ꯃꯦꯀꯤꯔꯥꯁꯅ, ꯀꯩꯅꯣꯅꯦ, ꯂꯨꯍꯣꯡꯗ꯭ꯔꯤ ꯀꯩꯅꯣ, ꯑꯣꯏꯈꯤꯅꯤ꯫ ꯁꯛꯇꯤꯕꯥꯁꯅ, ꯍꯣꯏ ꯍꯣꯏ, ꯑꯣꯏꯅꯤ ꯑꯣꯏꯅꯤꯗ ꯈꯜꯂꯣ, ꯏꯅꯥꯎꯁꯤꯗꯤ
ꯗꯥꯎ ꯌꯦꯡꯕꯗꯨꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯋꯥꯔꯗꯦꯟ ꯂꯥꯛꯇꯨꯅ ꯍꯣꯁꯇꯦꯜ ꯆꯪꯅꯕ ꯍꯥꯏꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯔꯣꯖꯔꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅ ꯂꯥꯛꯄꯁꯦ ꯃꯦꯀꯤꯔꯥꯁꯀꯤ ꯂꯚ ꯁ꯭ꯇꯣꯔꯤ ꯂꯤꯅꯔꯒ ꯍꯟꯇꯥꯔꯦꯅꯦ꯫ ꯁꯛꯇꯤꯕꯥꯁꯅ ꯃꯁꯤꯒꯤ ꯋꯥꯔꯗꯦꯟꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ, ꯅꯦꯒ꯭ꯔꯣ ꯍꯦꯛ ꯃꯥꯟꯈ꯭ꯔꯦ ꯁꯛꯇꯥꯁꯤꯒꯕ꯫ ꯃꯦꯀꯤꯔꯥꯁꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯩ ꯆꯥꯗꯅ ꯑꯃꯨꯛ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯍꯧꯒꯠꯇꯨꯅ ꯍꯣꯁꯇꯦꯜꯗ ꯆꯪꯈ꯭ꯔꯦ꯫ ꯊꯃꯣꯏ ꯃꯥꯅ ꯂꯥꯟꯕ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤ ꯃꯥꯅꯗꯤ ꯊꯃꯣꯏꯅꯅꯤ, ꯊꯃꯣꯏ ꯃꯥꯅ ꯏꯊꯤꯜ ꯐꯥꯎꯔꯛꯄꯅꯤ ꯍꯥꯏꯅ꯫ ꯊꯃꯣꯏꯁꯨ ꯌꯥꯖꯈ꯭ꯔꯦ, ꯃꯔꯥꯜꯗꯨ ꯌꯦꯠꯂꯨꯕꯁꯨ ꯇꯧꯔꯨꯗ꯭ꯔꯦ, ꯌꯦꯠꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗ꯭ꯔꯦ꯫ ꯆꯨꯝꯃꯤ, ꯊꯃꯣꯏ ꯃꯥꯅ ꯍꯧꯔꯨꯕꯅꯤ, ꯇꯨꯃꯤꯟ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯦꯀꯨ ꯐꯣꯡꯂꯛꯀꯗꯧꯔꯤ ꯊꯃꯣꯏ ꯃꯥꯅ꯫ ꯊꯃꯣꯏ ꯃꯥꯁꯨ ꯁꯦꯟꯅꯕꯤꯅꯕ ꯃꯄꯨ ꯑꯃ ꯄꯥꯝꯂꯛꯏ, ꯑꯁꯦꯡꯕ ꯃꯄꯨ ꯑꯃ꯫ ꯊꯃꯣꯏꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯅꯗꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ, ꯃꯅꯤꯡ ꯇꯝꯂꯣ ꯍꯥꯏꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯄꯥꯝꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯇꯠꯇꯅꯁꯨ ꯍꯥꯏꯔꯛꯂꯤ꯫